si ayuk phong masi phong singnigi maru oiba pau khra khangkacharaga mayam da share tawjage ahan boina yamna ngakni oiba amasum pithribisda haitare yamna tangna thokpa thawdo ama oina mayam da share tawjage nupi masa singgi hak sogatpaga loinana Finland da sahi 13 ki nupi masa ama nongmagi prime minister ohenkhre film da buri pangtok tonai tawbatabu mayam aseng boina tawbasi yamna tangna thokpa thawdo ama di oire malem da nupi masa singgi hak promote tawba oina amasum gender gap asi lehendanabagi pandamda Finland ge prime minister Sana Marina sahi 13 ki nupi masa ama hokiba yum sakisa numita noma khaktagi prime minister ohenkhre Southern Finland gi basket ki aba murtu asi nomagi oina leba adugi prime minister gi daita laukiba khwaidigi laibak phaba nupi masa ama haibudu oire maraibak pharaba nupi masa asina phongdokibada mahakna nongmagi oina daita leba pham adu pukibaduna legislation gi lamdasu anauba khara makhaidi khangmangamle nupi masa asi climate amasum human right ki mari leinaba campaign kyada yamna mapung oina daita lauriba nupi masa amane mahakna nupi masa singda pikiba message amada makhoi singasi kaya yamna maru oibage haibadu realize toba mathau tai loinana technology da nupi masa singna makhoina kaya yamna toba ngambage haibadusu khangba mathau tai naha oiba singna adult singda hena innovative ohenba takpi tambibaga loinana future gi damakta hena khangba mathau tai malem gi mafam khudimakta gender equality asi haujik phawba thabak oina onthokpa ngamdri adubo area sida aikoina thabak tawbagi tangai phataba adu lei haiki nupi masa singgi hakta hena pukning thokatpa oina noma khaktagi oina prime minister oikiba Sana Marina mahakna prime minister gi thaupuringegi atenba matam adugi manungda government ki oina anauba legislation amata pass tawkide technology da nupi singgi hak hena promote tawnabagi damakta tongan ba political leader singa mifam pangthoki Finland asi malem gi manungda nupi singbu khwaidigi hena tathi tawoina tawba leba amasuni Malin gender discrimination gi mayokta thengna duna lakpagi mayokta makhatana su thengna khigani haidi United Nations International Girls Day numit ka mari lainana Marina nupi masa singa makhoi gi position sing exchange tawnaki hairiba khongthang asi angang singi jaifanabagi damakta global campaign gi saruk amani hanasu poxi esna makhatana phungdurakli khat chathrak poina atopa Manipur thokpa thawdo wathokta maru oiba pau khara namo Harauthal Kangpokpi district sanbagi mayokta broket haukhre Imphal West ki SP Nakong Dram kaire Mapham ahum Thokna Photle Imphal West ki Harauthal da National Sport University sagali basi mari lainana lamgi demarcation da sayanaba laibadagi KSO amasum kuki inpi yauna tribal organization kiana national highwayta kaukiba economic broket adu ngarang education minister S Rajan amasum youth affairs and sport minister letpau hakip yauna wari sanabada yanakiba adugi on tainabada Harauthal asi Kangpokpi district ki manung sanbada yare haina litlet ama saithorapadagi sauna irang thokre miyamgi mob adu control tawna bohonabada Imphal West ki SP meghachandra Nakong Dram sokle Mapham ahum thokna stage tawkhre hauji Imphal gi Rasmidi city da laikatnari koki body singi thawong adugi mayokta Sikmai bazar amasum leimakhong line da senjam khunau amasum koktrukki miyam yauna khul kunthra rongbi yamnaba miyamna broket ki khongjang sangsinba hokre thawdo asigi matangna press na phangba pawgi matung inadi education minister yas minister amasum Imphal West ki SDC gi thakta wari sanakiba adugi ona tainabada Harauthal asi Kangpokpi district sanba sarkarna yare haina minister Rajan amasum Sikmai kendra gi MLA Dingogi soi saraga leaflet ama saithorakpadagi senjam sirang senjam khunau amasum koktruk yauna ngasi ayuk pung 8 rom tabadagi Sikmai bazar amasum laimakhongi paringda lambi thingki loinana matau karam tawduna Harauthal asi Kangpokpi district salle hairibano haina khul sing asigi yamnaba miyamna Harauthal taba lambida leiriba El Tangnam khulgi sip unanaba satki maduda police na thingbadagi nakal anigi marakta sauna unkhanaba thokhi irang adu lakshinana bo honabada police ki maikedi tear gas sel amasum mog bomb kya kaptuna tankhaina bo honakhi thawdo aduda miyam gi marakta gi su police da nung thomlamba amasum naurina singba kya kapsilamkhi thawdo aduda Imphal West ki SP Meghachandra Nakong Dram gi sarukta sada yankhai sokle koki sarukta Mapham ahum thokna kaibadagi stage tawkhre hauji Imphal gi Rasmidi city da laikatnari matung tarakpada ehenba police ki forcing thomjilaktuna
miyamgi irang adu control tokre adumakpo Sekmai bazar amasum Leimakhong paringdadi bangi khongjang yamna kana sathari marak asida ngasi nungthul pung 12 makhairom taba matamda National Sport University Harautel Protection Committee gi mihut singna All Secretariat leiba Education Minister S Rajen gi office da Sekmai Kendra gi MLA Dingo amasum Imphal West gi DC Pravin Yauno wari sanakhre wari sanabadu da kuki body singna Harautel asi Kangpokpi district ki manung chanbada yare haina Minister Rajen amasum MLA Dingo gi soi yawa leaflet ama saithuraki sajinabani haiba confirm tokhi nakal ani gi wari sanaba aduda condition kharada yanaba purakhrabasu khulgi miyam gi warep yaudravadi woroisin purakpa yaroi haina mapung phana wari sanabadu loisinkhide makha tana wari sanakhigani haina su pausiesina makha tana phungdurakli topa maru oiba paw manamo miyoi ahum laikhidre punna marfugum da sukre Manipur gi DGP LM khaute COVID-19 positive oire Manipur COVID-19 positive oiduna sibigi masing lepa laitana hengalakpaga loinana pungkunga marigi manungda miyoi ahum laikhidre laina laisat asina maram oiraga Manipur gi oina laikhidaba masing puna marfuga ahum da sukre Manipur gi Director General of Police DGP LM khautaisu COVID-19 positive oire hairi Atopa maru oiba paw manamu lupa lak marirom sangna layenglabasu COVID-19 patient ama kanbangam khidre haksang son tharaktuna ana layengnaba sijo hospital da pukhaluba miyoi ama COVID-19 positive oiramadagi amuk negative oiraklaba matungda saurakna numit 13 ni supna lupa lak marirom sangna layenglaba kanbangamdana laikhidre hairi laikhidrabagi imung manungsina phungdorapagi matungina ahal oiraba miyoi edu haukiba September 8 dagi sijo hospital pukhatuna layengki hospital pukhatringai mamangda yumda leiringai matamdasu RAT test tawbada negative oiki ana layengba hawdringai sijo hospital da RAT test tawbadasu negative oiramki doctor sing aduna haksangi phibam ka hena sokpa leite pakhatningai oide harakhi ana layengba hawba numitagi yamna laina phangdaba hidak ama leinaba khangalakhi hidak adu leinaba hotnarubada khangba ngamlakhi madudi hidak adu laingake ayaba yauduna mapalamdagi senbasu yade harakpana awaba ke mayoknakhi adubo haksang sontharagli kari maramgino haina test tausi hairaduna ana layengba hokhi numit adumaki numidangda doctor singna amuk hana COVID-19 test taunaba sample lauduna babinada test taunaba thakhi nongalaga patient adu COVID-19 positive oire haina phungdurakhi positive oire khanglakpadagi positive oireba miyoi amada lauba treatment sing lauraduna ICU da thamduna imung manunggi miyoi sing unhankhidre yumgi miyoi singna patient adu karamba phibamda lairibage doctor da hanglubda heart kidney amade haksangi phibamda karisu asokpa laite tawbatabu lungs ti khajik soksile adubo karisu pakhatningai laite hana phungdorakhi namit kharani unaba phangdabadagi yumgi miyoi singna PPE selabasu ahal aduga amuktang unage hairabasu thoidokpa unabagi mathau tade nurse singna yamna kupna senari doctor singa aduma wari sanari hana phungdorakpadagi imung manunggi miyoi singna su pharaboi aduma khanki nimit kharani unaba phanglaktabaduda imung manunggi miyoi singna unaba pambadagi amuk hana COVID-19 test tobiu haibigi matuina COVID test amuk hana tawki maduda ahal adu negative oire haibigi result lakhi doctor singna negative su oire pakhatningai oidre haina phungdorakpadagi imung manunggi miyoi singna haraunakhi loinana imung manung singi miyoi singna haksang su ka hena suksinba laiti amadi COVID-19 negative oirabanina ICU nataba achamba ka amada thambiyu hairubadagi mi manga taruk leiba ka amada thamki adubu ka aduda leiriba miyoi singadu COVID-19 positive oiba miyoi amadi negative oiba miyoi singla haibadusu khangankiba laikhide COVID-19 negative oirabanina imung manunga unaba yanaba ka amada thambiro hairubada doctor singa tanaraga pau piraklage ngaihakta ngaibiu haina makhada leiringaida pungkhai phadringai manungda imung manunggi miyoi sing amatang kakhatpiro hairakpadagi harauna kakhatluba matamda doctor singna yamna kanna laikatnaramba urakhi doctor ama tholoktuna ahal asigi condition lure hairamlaga sangkhirame mikup khara leiraga doctor ama amuk tholaktuna kanmangamlaroi haibigi mongda hairakhi imung manunggi miyoi singna sangsinduna yenglubada ahal adu sor honba leplamle loinana khwangdagina makhong phoba punging ing thana leiramle thawong adu ahal asi numit kharani natragana pung kharagi mamangdagi adumak laikhidaba mali imung manungna khwaidagi nuaitaba wafamdi karigumba doctor singna ahal asi yararoi khanglabadi imung manunggi miyoi singda kanba ngamlaroi haibiramlabadi atopa mafam singna puduna natragana yumda puthaduna ahal aduga unaduna imung manungna ngamjaba thawgal kharadi tawramba yai imung manunggi miyoi singna PNW doctor singna negative oire hairabusu
positive oiba patient amagomna asumak layeng bikiba loinana haksang thoina sokte haina imung manung singda haiduna aduma thambiraga aroibada yararoi khanglaba matamda imung manungna khangan birakpa asine loinana covid-19 test ki result khetna phangba amadi supnagi numit kharani gi matungda ICU da laidiba hal oiraba sahi humdraga mangarom suraba solaba patient adu amuk mataw karamna negative oiragliba no haibasi singnaningai oi haina phungdorakhi laikhidraba matungda su hospital gi maikeri gi covid-19 positive oiramlabasu negative oikrabani haibagi district covid-19 surveillance team da paw pibiram khidabana sayenaba kaya ama laiduna laikhidrabagi haksang kanana pugadabano haibna singba khangnadabagi thogdok thokhi hospital gi miyoi singnadi isam samna siba miyoi amagumna adumak yumna puthanaba hairakhi adubo haksang adu makhong mari pamna gari masada puba sandaba maramna private ambulance ama waiduna punaba hotnabada ambulance ki miyoi singna death certificate ta positive oiramlaga tongan ba haksang gi kayat kya fail oirakpadagi laikhidabani haibna singba irambana puba ngamlaroi haibigi wafam phawa tholakhi adubo yumgi miyoi singna supnagi yum phawa thinbiramo ambulance ta hapkatpa amadi thangdabagi thap yumgi miyoi singna tawgani haibadagi atopa asoba ambulance amada yum tana purakhi asiguma thawong asi atopa miyoi singna makha tana thoktanaba mari leinaba singna yengsinhaningi maramdi ana layengba hek horakpadagi laikhidraba phawbagi marakta patient adu karina nabano haksangi phibamna phai aduma imung manung singna haibiduna lotsinbagi thawong amadi covid-19 test tabagi result khetna phangbaga loinana sel kaya ama sanghanbagi thawong pende layengba ngamloidaba oirabadi puksel singna aduma imung manungi miyoi singda haibiba yai asiguma thawong asina laita lairaba miyoi singda wahanbata natana miyamna doctor singda thajanariba sing asida asobo wahang ama lakani haina su phongdoraki haina paksi asina makhatari loisilakpo oina mapalomda thokpa maruoiba paw manamu Tripurada nupi ani sikhibaga mari lainana manem maku singi mayokta case lokhatkre Tripuragi Unakoti district ki tongan Mapham ani nupi ani sikhibaga mari lainana manem maku singi mayokta case lokhatkre thaudok sing adu district adugi phati kare amasum kumaragata thokibane thaudok sing adugi manung laikhidraba nupi adu phati kare gi katakilada sampa malakar kaubi nupi amani haina identify tokre victim adugi makhura gi matungina mahaki mane maku singna mai thakibane makhura asina makha taraduna makhoina Phatikare police station na complaint ama thangat khrabasu police na hujik phawba accusing adugi mayokta action ama ta lokhatana lairi haina maral sikhi sampa malakar sahi taruki mamangda Trites malakar kauba miyoi amada luhongki September 13 da Sampabu mai thaki haina victim asigi imungi miyoi singna phungdokhi thaudo adugi matungda mahak Agartala da leiba GBT hospital pukatki mai sakpa aduna maram oiraga mahak Mapham aduda makha tana laikanaba ngamdana sikhi sampagi mane maku singna mahak po awonpot ki damakta ot naikhi haina imungi miyoi singna maral sikhi atopa thaudo adugi victim aduna Gita Sarkar kaubi amani haibasi khangmangam khre maki haksang adu leba pokponumiki numidangda Kumaragat ki Mastreda Surya Sendenda leiba mi lainadraba yum amada leirama thenaki Gitagi mabung amasu makhurana police da FIR ama file tawkre victim adugi haksang adu mi lainadraba yum aduda thauri yalaga leirama thenaki Gitagi haksang adu mathanta sijabagi case oina ohanabagi damakta mane maku singna thauri yansin khibani haina imungi miyoi singna maral sikhi akoibada lairiba miyoi singna su thaudo adugi matangda singnaba phongdokpaga loinana makhoi thaudo adu su saini haibasi yaningde haina phongdoknakhi Police na mane maku singi imungi miyoi ahum pharga wahang pong sataba hokren su pauksi sna makhatana phongdoragli thank you